ngasi thokiba tongan tongan thawdo wathok amasung phongkibasi phongsingdagi maru oiba I pausing khongkacharaga Manipur top channel gi maikeri myam da thamjagi ahanbada ngasi leibak sigi oiba COVID-19 update myam da share tawjaramge haukiba pung kun ga mari sida leiba asida miyoi lising kun traga mangaga samri ga maudraga mapan nauna COVID-19 positive oiba thengnarakre amasum hairiba pungpham haibadi haukiba pung kun ga mari sida miyoi samri ga nifu ga tret COVID-19 positive oiba miyoi laikhidre haina ngasi ayuki pung nifan gi phokki oiba health ministry gi thadrokpa report amana pali atopa paw amana godown gi posai khuralamba ama fare BSNL gi lamphel leiba godown gi solar power gi masak sing khuralamba Miyam lamphel police station gi timna ngarang numidang pung mapalom taba matamda fare police gi pawnai faraba miyoi du gi maming takhelamba Benes singa sei taraga mapan apokpa takhelamba Balesur singa kawi kurai kongpa lesum laikai digini mak matak case ma lakhole hari mamang dasu BSNL gi godown asidigi posai huralamba miyoi manga amasu lamphel police na phwakiba leirabani haidi hainasu pausna makhata na pali amaromda atopa pawa mana minister N Biren Singhana maki Facebook account Aki pungmu amagi mamang thagalakpa warol khara amasum video footage amagaloina myam da share tawjaramge hill district singda oxygen plant establish tawna habadu ngasidi mai pakle tawpangam le hari amasum yamna harawbagaloina PSA oxygen plant Sanai district hospital da inaugurate tawkhre amasum video footage myam yengminasi Oh, great, not big. Very good. Sorry, I'm having Yeah, I can. I don't know. How is it? Oh, hey, look, Anita. this big. Ama? Good. Capacity can 1,000. 1,000. Oh, 1,000. Starting go. Ready na. Kara public sing jekar check khala lo oxygen la yena mask lo ko ka free sa lang ngano ko. So 1,000 means D-type cylinder kya no? Oh, great. Good. Per day na? Oh, per day. Yeah, sufficient weather koi kandel dili. Sufficient weather. Main things. Kanon ta wo infal da ko namna da lambi the problem for adum mama yam do. Not only this, another one or two coming up. Not to the pyagi 500 NPM. Enough. Chatharak point state sigi wang la topa paw khra myam la thamjage Independence Day gi mangoina India na nongthakta gi kupsen senana ba satellite thagalagani Independence Day gi mangoina August 12 da India na leiba sina sajaba khwaidi gi advance oiraba geo emergency satellite GSAT-1 thagatuna India gi akoibi gi phiba maru oina Pakistan amadi China ga lonaba ngamkhai paring kupsen senana ba hena ngamhalagani GSAT-1 ase August 12 gi ayuk pung 5:40 satpada Sire Harikota dagi thagatkani anauba series ki geo satellite ase military khakta natana civilians ki lamda su yamna maru oiba oigadawri adobo pandemic na maram oiraga satellite asi thagatpagi matam mamang sahi gi mathang gi thoktuna lakhi ISRO gi GSLV-F10 rocket na kg 1995 lumba EOSA haina mingthonba Zinet-1 asi geo orbit ta thamgani Say sida Indiana primary on satellite thagatpa August 12 asina ahanba oigadawri
ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯐꯦꯕ꯭ꯔꯨꯋꯥꯔꯤ 19ꯗ ꯏꯁꯔꯣꯅ ꯑꯄꯤꯛꯄ ꯃꯈꯜꯒꯤ ꯁꯦꯇꯦꯂꯥꯏꯠ 19 ꯕ꯭ꯔꯥꯖꯤꯜꯒꯤ ꯑꯦꯝꯖꯣꯅꯤꯌꯥ ꯑꯃ ꯌꯥꯎꯅ ꯊꯥꯒꯠꯈꯤ꯫ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 53,000 ꯋꯥꯡꯅ ꯖꯤꯑꯣ ꯁ꯭ꯇꯦꯁꯅꯔꯤ ꯑꯣꯔꯕꯤꯠꯇ ꯖꯤ-ꯁꯦꯠ ꯑꯁꯤ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯦꯗꯚꯥꯟꯁ IND ꯁ꯭ꯀꯥꯏ ꯑꯁꯤ ꯑꯣꯏꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯑꯀꯣꯏꯕꯗ ꯌꯦꯡꯅꯤꯡꯕ ꯃꯐꯝꯗꯨ ꯂꯦꯞꯇꯅ ꯁꯦꯟꯅꯕ ꯉꯝꯍꯜꯂꯒꯅꯤ꯫ ꯃꯈꯥ ꯇꯥꯅ ꯁꯦꯇꯦꯂꯥꯏꯠ ꯑꯁꯤꯅ ꯅꯦꯆꯔꯦꯜ ꯗꯤꯖꯥꯁꯇꯔ ꯊꯣꯛꯄ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯊꯨꯅ ꯃꯣꯅꯤꯇꯔ ꯇꯧꯕ ꯉꯝꯒꯅꯤ꯫ ꯑꯅꯧꯕ EOS-3 ꯁꯦꯇꯦꯂꯥꯏꯠ ꯑꯁꯤꯅ ꯏꯟꯗꯤꯌꯥ ꯄꯨꯝꯕ ꯅꯣꯡꯃꯗ 4-5ꯒꯤ ꯆꯥꯡꯗ ꯐꯣꯇꯣ ꯂꯧꯕꯁꯨ ꯉꯝꯒꯅꯤ꯫ ꯏꯁꯤꯡ ꯏꯆꯥꯎ ꯑꯃꯗꯤ ꯁꯥꯏꯀ꯭ꯂꯣꯟ ꯊꯣꯛꯄ ꯃꯇꯝꯗ ꯁꯦꯇꯦꯂꯥꯏꯠ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯈꯨꯗꯛꯇ ꯊꯣꯛꯂꯤꯕ ꯑꯃꯥꯡ ꯑꯇꯥꯁꯤꯡ ꯑꯗꯨ ꯌꯦꯡꯁꯤꯟꯕ ꯉꯝꯂꯒꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯇꯥꯂꯤꯕꯥꯟꯁꯤꯡꯅ ꯈꯨꯠꯂꯤꯡꯕ ꯃꯐꯝꯗ B-52ꯅ ꯅꯣꯡꯊꯛꯇꯒꯤ ꯕꯣꯝꯒꯤ ꯅꯣꯡ ꯆꯨꯍꯟꯈ꯭ꯔꯦ꯫ US B-52 ꯕꯣꯝꯕꯔꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯁꯦꯕꯔꯒꯟ ꯁꯤꯇꯤꯗ ꯂꯩꯕ ꯇꯥꯂꯤꯕꯥꯟꯁꯤꯡꯒꯤ ꯄꯣꯖꯤꯁꯟꯗ ꯅꯣꯡꯊꯛꯇꯒꯤ ꯕꯣꯝ ꯍꯩꯊꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯐꯒꯥꯟ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯐꯋꯥꯗ ꯑꯃꯟꯅ ꯐꯣꯡꯗꯣꯛꯄꯗ ꯇꯥꯂꯤꯕꯥꯟꯁꯤꯡꯅ ꯖꯣꯖꯟ ꯄ꯭ꯔꯣꯚꯤꯟꯁꯀꯤ ꯁꯦꯕꯔꯒꯟ ꯁꯤꯇꯤꯗ ꯆꯪꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯊꯥꯡꯖꯒꯤ ꯅꯨꯃꯤꯗꯥꯡ B-52 ꯕꯣꯝꯕꯔꯁꯤꯡꯅ ꯅꯣꯡꯊꯛꯇꯒꯤ ꯇꯥꯂꯤꯕꯥꯟꯒꯤ ꯄ꯭ꯔꯣꯚꯤꯟꯁꯟꯗ ꯕꯣꯝ ꯍꯩꯊꯈꯤ꯫ US ꯑꯦꯌꯔ ꯐꯣꯔꯁꯀꯤ ꯀꯦꯝꯄꯦꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯥꯂꯤꯕꯥꯟꯁꯤꯡꯒꯤ ꯃꯥꯏꯀꯩꯗ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ USꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯂꯩꯕ US ꯃꯆꯥꯁꯤꯡ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯐꯒꯥꯅꯤꯁꯇꯥꯟ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯅꯕ ꯈꯪꯍꯟꯈ꯭ꯔꯕꯅꯤ꯫ ꯍꯥꯟꯅꯗꯒꯤ ꯀꯥꯕꯨꯜꯗ ꯂꯩꯕ US ꯑꯦꯝꯕꯦꯁꯤꯒꯤ ꯁ꯭ꯇꯥꯐ ꯃꯁꯤꯡ ꯍꯟꯊꯍꯟꯈꯤꯕꯒ ꯑꯦꯝꯕꯦꯁꯤ ꯑꯁꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯂꯩꯕ ꯑꯃꯦꯔꯤꯀꯥꯟꯁꯤꯡ ꯃꯇꯦꯡ ꯄꯥꯡꯕꯗ ꯈꯨꯗꯣꯡꯆꯥꯔꯣꯏꯗꯕ ꯎꯕꯗꯒꯤ ꯑꯐꯪꯕ ꯐ꯭ꯂꯥꯏꯠ ꯁꯤꯖꯤꯟꯅꯔꯒ US ꯃꯆꯥꯁꯤꯡ ꯊꯥꯡꯖ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯐꯒꯥꯅꯤꯁꯇꯥꯟ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯅꯕ ꯈꯪꯍꯟꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯄꯜꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯍꯧꯈꯤꯕ ꯄꯨꯡ 23ꯗ ꯇꯥꯂꯤꯕꯥꯟ ꯃꯤꯂꯤꯇꯦꯟ 950ꯒꯤ ꯃꯊꯛꯇ ꯍꯥꯠꯈ꯭ꯔꯦ꯫ ꯑꯐꯒꯥꯟ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤ ꯉꯔꯥꯡ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯅ ꯁꯧꯒꯠꯄ ꯑꯐꯒꯥꯟ ꯐꯣꯔꯁꯁꯤꯡꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯆꯥꯏꯗꯨꯅ ꯂꯩꯔꯤꯕ ꯇꯥꯂꯤꯕꯥꯟ ꯃꯤꯂꯤꯇꯦꯟꯁꯤꯡꯒꯤ ꯃꯊꯛꯇ ꯄꯥꯛ ꯁꯟꯅ ꯑꯣꯐꯦꯟꯁꯤꯚ ꯆꯠꯊꯈꯤꯗꯕ ꯇꯥꯂꯤꯕꯥꯟ ꯃꯤꯂꯤꯇꯦꯟ 950 ꯍꯦꯟꯅ ꯍꯥꯠꯈ꯭ꯔꯦ ꯑꯗꯨꯒ 307 ꯑꯁꯣꯛ-ꯑꯄꯟ ꯅꯪꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯁꯤꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯐꯒꯥꯅꯤꯁꯇꯥꯟꯅ ꯃꯇꯝ ꯁꯥꯡꯅ ꯄꯟꯊꯗꯨꯅ ꯂꯩꯔꯝꯕ US ꯇ꯭ꯔꯨꯞꯁꯤꯡ ꯆꯠꯂꯤꯕ ꯑꯒꯁ꯭ꯠ 31 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯄꯨꯡ ꯐꯥꯅ ꯂꯧꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯕꯤꯗꯦꯟ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯝꯈꯩ ꯁꯔꯨꯛꯁꯤꯡ ꯇꯥꯂꯤꯕꯥꯟ ꯐꯥꯏꯇꯔꯁꯤꯡꯅ ꯈꯨꯗꯨꯝ ꯆꯟꯕ ꯍꯧꯈ꯭ꯔꯕꯅꯤ꯫ ꯃꯗꯨꯒꯤ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅ US ꯑꯦꯌꯔ ꯐꯣꯔꯁꯅ ꯃꯄꯨꯡ ꯐꯥꯅ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯑꯐꯒꯥꯟ ꯐꯣꯔꯁꯅ ꯅꯣꯡꯊꯛꯇꯒꯤ ꯂꯥꯟꯗꯥꯕꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯇꯥꯂꯤꯕꯥꯟ ꯐꯥꯏꯇꯔꯁꯤꯡ ꯑꯗꯨ ꯍꯧꯈꯤꯕ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯁꯥꯝꯗ ꯆꯍꯤ 60 ꯁꯨꯔꯕ ꯅꯨꯄꯤ ꯑꯃ ꯖꯗꯨ ꯃꯟꯇ꯭ꯔ ꯁꯅꯩ ꯍꯥꯏꯅ ꯆꯤꯡꯅꯕꯒꯤꯗꯃꯛ ꯃꯍꯥꯛ ꯐꯨꯕꯗ ꯁꯤꯔꯦ ꯍꯥꯏꯔꯤ꯫ ꯑꯁꯥꯝꯒꯤ ꯆꯤꯔꯥꯛ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯍꯤ 60 ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃ ꯚꯤꯂꯦꯖꯔꯅ ꯐꯨꯕꯗ ꯃꯍꯥꯛ ꯖꯗꯨ ꯃꯟꯇ꯭ꯔ ꯁꯥꯟꯅꯔꯝꯒꯅꯤ ꯆꯤꯡꯅꯕꯗꯒꯤ ꯐꯨꯕꯗ ꯃꯍꯥꯛ ꯁꯤꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ ꯑꯃꯁꯨꯡ ꯔꯤꯄꯣꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯨꯝꯒꯣꯔꯤ ꯚꯤꯂꯦꯖ ꯆꯤꯔꯥꯛꯇ ꯍꯥꯏꯔꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗ ꯊꯣꯛꯈꯤꯕꯅꯤꯁꯨ ꯍꯥꯏꯔꯤ꯫ ꯑꯃꯁꯨꯡ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯕꯥꯂꯤ ꯃꯔꯤ ꯀꯧꯏ ꯃꯍꯥꯛ ꯑꯗꯤꯕꯥꯁꯤ ꯀꯝꯃꯨꯅꯤꯇꯤꯗ ꯕꯤꯂꯣꯡ ꯇꯧꯏꯁꯨ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯄꯨꯂꯤꯁ ꯇꯤꯝ ꯑꯃꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯂꯥꯛꯑꯀꯥꯟꯗ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯈꯤꯕꯁꯤꯡꯗꯨꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯈ꯭ꯔꯦꯁꯨ ꯍꯥꯏꯔꯤ꯫ ꯑꯃꯁꯨꯡ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯃꯇꯝ-ꯃꯇꯝꯒꯤ ꯑꯅꯧꯕ ꯏ ꯄꯥꯎꯁꯤꯡ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯉꯥꯏꯃꯤꯟꯅꯁꯦꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ꯫ ꯊꯦꯡꯛ ꯌꯨ꯫